Rame nikpada lore silana mapurebabu phathanaba tawri adubu rame gi masada loinariba langtaknabadudi haibada kanade pakhatpa thakatpa masada loinariba makai saning tana solna ngamde haigumdana amamma marak aduda nasik masasingdo singjang amma pairaga yanba hobgi mongda tawre u masa thabadongna lepa leitana tawruk lebado makhol tamakta karino tawribado haiduna amambadu amu koyeng yeng nasik masa amadagi nasik masa amada karino khangdaba miyoi sawoi tawba mana chong chonglaga nasik matonda chatpado re makhoi ni gi min mangda tawriba thangdoksing du rame silana kaino sidi tamo mi re sar masibo supernatural oidoira Ramena kume khangdre mafam sida kuine leithabasina aikoi khudong tiba nangbe gari sida start hordi fagadabane mafam se yuhen banabado sumgodaba male hantet oibe area soidin oigani khale lamang tu manga oire khangdre gari sina kamdo bomu yadradi phibam sida aikoi karamna yum yogane khudong tiba base kana su pamde adubu kaideruni pamde haiduna Sirba punchigi tanphamga chap manarakle hojikti awoi tana akibana pik thalaba matam tanja haibe dore thangnaba mikupta kari oigane karamba thaklo thokani khanbada waba mane awabagi awaba ngakta haiduni tanja duda asumna matei manawani do akoi biduda ngahak yenglamaga masagi akiba pumba phatharba matungda gari du start hongnaba kana honari asumna gari du start hongnaba honaringi Mi asiba puthorokpa manbagi makholsing kabla launabagi makhol tare pung mangang yeibagi makholduna amuk athengmududa tantha nairakle asumna hek tawrakpa gari manungduda matei manawni dudi mihul daun chakhatkre karino tawridu khalubada amuksu hek lechin thaba mar aduda mi chatpagi lambi duda samin kaya amu tapna tapna mathi pungbo horakle kaino tawriba singse mafam marang ama ikhang khangde hena hena mi paiba phawi kapna launabagi tengtha nawigi makoltana maikei mari mukta sandokli hai chuaibani tawriba thangdoksing do khara su hemankhre maikei khudingda akibana langoi chansilakpodogna su tawi lamangduda sitliba unpuba aing manuksituju hena hena khungje langna sijalakpodogna su tawi maning tamliba aing manuksitaduna hojikti hena nasik singduda hena miyoi babu hihan khanganaba itilpir kanana tawriba aki khangtana lambi lamjawsida pik thalalliba anidu gari manungduda humang kang wangang baga thokte asumna tawringe yamnakna makoigi kar maningduda nupi amana mu yam ningamdaba mongda magi punchigi pendaba ningamdaba pumnam phungdoktuna kappa manba matare yam nakna anidu kar maningduda phatlauni ingthwe adubu mapalda lechil kungna thabana kanano leirido haidana mayeksing ubudi phanglamde anidu yam nakna makoigi he kar maningduda kappa lawba tengtha nawe kablakpududadi laibe yatre nupiduna kapngangda haire kana kana laige aibungta kanbiyo laibak thibi aibu amukta kanbiyo asi hairga nupidu tengthana oina kaple anidu gari manungduda nasol pikna wari sanari silana kanano ne mating pangbiyo haidana hanjin hanjin hairise kana oirabajana ramina khome khangde aijo kana oirajana haifam ama ikang khangde silana aikoi dogna nupi sisu awafamda taba nupi oidoribra masisu ramena khome hojikpu kadaidagi nupina kablaktuino matang isa sada khai tan melama ikai kai ke nata yam sade da oiba asumna ni do wari sannaringe tanjadu damu nupi ma kablambado pungfa phakre
ꯑꯃꯨꯛ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯝꯗꯕꯗꯣ ꯒꯥꯔꯤꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯦ꯫ ꯒꯥꯔꯤꯗꯨ ꯍꯦꯛ ꯌꯥꯕꯒ ꯃꯌꯨꯝ ꯌꯧꯅꯕ ꯑꯅꯤꯗꯣ ꯈꯣꯡꯂꯩ ꯌꯥꯡꯅ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯄꯗ ꯀꯜꯕꯥꯠ ꯑꯍꯣꯕ ꯑꯃꯗ ꯒꯥꯔꯤꯗꯨ ꯊꯧꯗꯔꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ꯫ ꯃꯇꯩ ꯃꯇꯥꯎ ꯑꯅꯤꯃꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯩꯅꯧ ꯊꯣꯡꯒꯥ ꯃꯄꯥ ꯑꯗꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ꯫ ꯑꯅꯤꯃꯛ ꯃꯀꯣꯛꯇꯣ ꯒꯥꯔꯤꯗꯨꯅ ꯈꯔ ꯀꯟꯅ ꯊꯧꯔꯛꯄꯅ ꯌꯩꯁꯤꯟꯕꯗꯒꯤ ꯁꯣꯛꯂꯦ꯫ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯃꯥꯟꯕ ꯇꯥꯈꯤꯕꯗꯨꯅ ꯑꯊꯦꯡꯕꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯏꯀꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯤꯕꯝꯗꯤ ꯈꯔ ꯂꯨꯅ ꯁꯣꯛꯏ꯫ ꯑꯀꯤꯕ ꯃꯔꯛꯇ ꯀꯟꯅ ꯒꯥꯔꯤ ꯊꯧꯔꯛꯄꯒ ꯃꯈꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯃꯐꯝꯗꯨꯅ ꯂꯥꯏꯐꯝ ꯇꯤꯟꯐꯝꯒ ꯈꯔ ꯀꯟꯕ ꯃꯐꯝꯒ ꯑꯣꯏꯔꯦ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯉꯁꯤꯗꯤ ꯌꯨꯍꯦꯟꯕꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯑꯍꯤꯡꯗꯨꯗ ꯃꯥꯗꯤ ꯑꯃꯔꯣꯝꯗꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯄꯥꯎ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯀꯥꯗꯨꯗ ꯇꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯀꯗꯥꯏꯗꯒꯤ ꯃꯪꯂꯨꯔꯤꯕ ꯑꯀꯤꯕ ꯃꯪ ꯅꯥꯏꯠꯃꯤꯌꯥꯔꯅꯣ ꯈꯪꯗꯦ ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯅꯤꯡꯊꯧꯈꯣꯡꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯃꯄꯥꯗꯨꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯃꯒ ꯈꯣꯏ ꯆꯨꯞꯄ ꯆꯠꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯨꯡꯊꯤꯜ ꯄꯣꯞꯄ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ, ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯅ ꯇꯧꯏ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯈꯣꯏ ꯆꯨꯞꯂꯤꯉꯩ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯣ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯛꯑꯦ꯫ ꯏꯁꯤꯡꯗꯨꯒꯤ ꯏꯔꯩ ꯏꯔꯥꯎꯈꯣꯟꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯠꯂꯛꯑꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯏ ꯑꯗꯨꯗ ꯆꯥꯎꯔꯕ ꯉꯥꯖꯥꯎ ꯑꯃ ꯊꯨꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯈꯣꯏꯖꯤꯟ ꯃꯇꯣꯟꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯁꯨꯝ ꯂꯨꯝꯊꯔꯛꯂꯝꯃꯤ꯫ ꯈꯣꯏ ꯆꯨꯞꯂꯤꯕ ꯃꯃꯥꯟꯅꯕꯗꯨ ꯈꯣꯏꯗꯨꯅ ꯁꯨꯝ ꯂꯨꯝꯊꯔꯛꯄꯗꯨꯗ ꯃꯍꯥꯛ ꯈꯣꯏꯗꯨꯕꯨ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯈꯣꯏꯗꯨ ꯁꯨꯝ ꯂꯨꯝꯊꯈꯤ꯫ ꯈꯣꯏꯗꯨ ꯂꯨꯝꯊꯔꯛꯄꯗ ꯆꯥꯎꯈ꯭ꯔꯕ ꯉꯥ ꯑꯃ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯈꯣꯏ ꯆꯨꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯗꯨ ꯄꯨꯟꯅ ꯑꯃꯨꯛꯇ ꯌꯣꯠꯂꯤ ꯉꯥꯗꯨꯅ ꯍꯦꯛ ꯌꯣꯠꯈꯤꯕꯒ ꯏꯁꯤꯡ ꯏꯔꯦꯟ ꯑꯗꯨꯗ ꯂꯨꯞꯊꯈ꯭ꯔꯦ ꯉꯥꯗꯣ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕ ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯗꯨꯗ ꯃꯁꯥꯗꯣ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯁꯥꯗꯣ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯑꯋꯥꯕ ꯆꯩꯅꯥ ꯑꯃ ꯃꯪꯂꯥꯟ ꯑꯗꯨꯗ ꯈꯪꯅ ꯈꯪꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ꯫ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯦ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯃꯪꯅꯣ? ꯑꯣꯟꯊꯣꯛꯄ ꯃꯪ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯀꯅꯥꯅꯣꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯔꯦ꯫ ꯊꯣꯡ ꯍꯥꯡꯗꯣꯛ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯀꯟꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯔꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟꯕ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯌꯨꯍꯦꯟꯕꯅ "ꯀꯅꯥꯅꯣ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯔꯤꯁꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯎꯏ꯫ ꯂꯥꯎꯖꯕꯇꯅꯤ, ꯑꯗꯨꯕꯨ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨꯅꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯅ ꯊꯤꯜꯂꯤ꯫ ꯊꯣꯡꯗꯨ ꯀꯔꯥ ꯑꯃ ꯍꯦꯜꯂꯤ꯫ ꯃꯥꯒꯤ ꯊꯤꯟꯕꯒꯤ ꯆꯥꯡꯗꯨ ꯇꯦꯛꯀꯗꯧ ꯃꯥꯜꯂꯤ ꯊꯣꯡ ꯑꯗꯣ ꯈꯨꯊꯤꯜ ꯂꯥꯛꯊꯤꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯄꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯛꯏꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯔꯒ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯗꯤ ꯄꯨꯡꯉ ꯉꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯦ? ꯃꯍꯥꯛꯇꯥꯁꯤꯡꯅ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯪꯂꯥꯟꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕꯗꯣ꯫ ꯃꯁꯥꯗ ꯆꯌꯦꯠ ꯆꯠꯐꯝ ꯑꯃ ꯏꯅꯥꯏ ꯅꯥꯏꯔꯦ꯫ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ꯫ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯂꯦ꯫ ꯊꯣꯡꯖꯤꯟꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯃꯃꯤ ꯑꯣꯏꯅ ꯆꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯥꯒꯤ ꯃꯃꯤꯠꯇꯨꯅ ꯎꯔꯛꯏ꯫ ꯃꯃꯤꯗꯨꯅ ꯂꯦꯡ ꯂꯦꯡꯁꯨ ꯆꯠꯇꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯃꯃꯤ ꯑꯗꯣ꯫ ꯂꯦꯞꯂꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯃꯁꯥꯗ ꯌꯥꯝ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯔꯤ꯫ ꯍꯨꯔꯥꯟꯕ ꯑꯣꯏꯕ ꯖꯥꯠꯂ
ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯍꯨꯔꯥꯟꯕꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯣꯡ ꯊꯤꯜꯂꯛꯑꯣꯏ ꯍꯨꯔꯥꯟꯕꯒꯤ ꯁꯥꯖꯠ ꯇꯣꯉꯥꯜꯂꯦ ꯇꯨꯃꯤꯟ ꯂꯣꯟꯅ ꯆꯪꯉꯛꯀꯅꯤ ꯑꯗꯨꯗꯤ ꯀꯅꯥꯅ ꯆꯪꯂꯛꯂꯒ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯊꯣꯡꯒꯤ ꯄꯨꯅꯥ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯆꯃꯝꯅꯩ ꯃꯍꯥꯛ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛꯁꯤꯅ ꯍꯨꯔꯥꯟꯕ ꯃꯤꯐꯠꯇ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯗꯕ ꯃꯤꯁꯛ ꯑꯣꯏꯔꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯎꯪꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯃꯊꯟꯗ ꯀꯥꯗꯨꯗ ꯇꯧꯐꯝ ꯈꯪꯗꯦ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯃꯤꯒꯤ ꯊꯣꯡꯖꯤꯟꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ ꯈꯨꯝꯃꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯛꯏ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯥꯏꯊꯣꯡ ꯑꯃ ꯃꯩꯅ ꯆꯥꯛꯈꯤꯕꯗꯧꯅ ꯇꯧꯕ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯃ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯂꯦꯞꯂꯦ ꯅꯨꯄꯤꯗꯨꯒꯤ ꯃꯆꯤꯟꯕꯥꯟ ꯃꯌꯥꯗꯨ ꯃꯩꯅ ꯆꯥꯛꯈꯤꯕꯗꯨꯒꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯌꯥ ꯆꯧꯕ ꯑꯃꯗꯤ ꯑꯉꯧꯕꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯁꯥꯅ ꯇꯣꯉꯥꯟꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯝꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯒ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯝꯂꯨꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯦꯟꯅ ꯍꯦꯟꯅ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯄꯗꯧꯅ ꯃꯤꯍꯨꯜ ꯑꯗꯣ ꯆꯣꯡꯊꯣꯛꯈꯤꯗꯧ ꯃꯥꯜꯂꯦ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯒ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯩ ꯃꯦꯔꯤꯅꯥꯅꯤ ꯃꯦꯔꯤꯅꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯃꯍꯥꯛ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯃꯦꯔꯤꯅꯥ ꯍꯥꯏꯗꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯤꯠꯃꯥꯡꯗ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯒ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯕꯗꯨꯗ ꯍꯦꯟꯅ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯥꯎꯔꯦ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯇꯞꯅ ꯂꯣꯟꯁꯤꯟꯖꯈꯤ ꯃꯦꯔꯤꯅꯥ ꯍꯥꯏꯕ ꯃꯤꯡꯁꯦ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛ ꯍꯥꯟꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯥꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯇꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯅꯕ ꯑꯍꯤꯡꯗꯨꯗ ꯃꯍꯥꯛ ꯊꯧꯔꯥꯡ ꯇꯧꯏ ꯃꯀꯣꯛꯇꯨ ꯄꯥꯏ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯋꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯏꯔꯤꯛꯁꯤꯡꯗꯣ ꯑꯃꯨꯛ ꯇꯩꯊꯣꯛꯆꯅꯕ ꯍꯣꯠꯅꯩ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯄꯨꯝꯕꯗꯣ ꯑꯃꯨꯛ ꯐꯥꯊꯖꯅꯕ ꯍꯣꯠꯅꯖꯩ ꯀꯔꯤꯅꯣ ꯃꯍꯥꯛ ꯃꯁꯥꯗꯨ ꯃꯦꯟ ꯑꯃ ꯇꯥꯖꯗꯦ ꯀꯥꯗꯨ ꯑꯗꯨꯃꯛ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯍꯟꯖꯤꯟꯖꯈ꯭ꯔꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕꯗꯨꯗꯤ ꯃꯤꯡꯗꯨ ꯇꯥꯔꯨꯕꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯦ ꯃꯈꯣꯡ ꯑꯅꯤꯗꯨ ꯌꯥꯟꯊꯔꯒ ꯃꯍꯥꯛ ꯅꯤꯡꯗꯣꯜ ꯄꯣꯝꯅ ꯐꯝꯂꯦ ꯃꯦꯔꯤꯅꯥ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯍꯥꯟꯕ ꯉꯁꯤ ꯇꯥꯕ ꯅꯠꯇꯦ ꯀꯗꯥꯏꯗꯅꯣ ꯃꯤꯡꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯈ꯭ꯔꯦ ꯈꯕꯔ ꯄꯥꯕꯗ ꯊꯦꯡꯅꯈꯤꯕ ꯃꯤꯡꯔ ꯅꯠꯇ꯭ꯔꯒꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯦꯀꯣꯔꯗꯇ ꯊꯦꯡꯅꯈꯤꯕ ꯃꯤꯡꯔ ꯃꯍꯥꯛ ꯋꯥꯈꯜꯗꯨ ꯖꯥꯠ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯃꯤ ꯁꯥꯃꯤ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯕ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯦꯔꯤꯅꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯥꯕ ꯔꯤꯄꯣꯔꯠꯇꯨꯗ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯂꯥꯟꯅ ꯊꯥꯈꯤꯕ ꯀꯣꯁ ꯑꯣꯐ ꯗꯦꯠ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯃꯊꯟꯇ ꯍꯨ ꯊꯛꯂꯒ ꯁꯤꯖꯔꯝꯕ ꯍꯥꯏꯗꯨꯅ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯏꯈꯤꯕ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯀꯣꯝꯂꯥꯈꯣꯡꯗꯒꯤ ꯃꯦꯔꯤꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠ ꯃꯥꯅ ꯏꯈꯤꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯅꯧꯅ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯀꯔꯝꯅ ꯃꯊꯟꯇ ꯁꯤꯖꯈ꯭ꯔꯕ ꯃꯤ ꯑꯃꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤꯕꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯁꯤꯕꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯇꯝꯅ ꯂꯥꯏ ꯁꯥꯔꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯗꯨ ꯃꯍꯥꯛ ꯆꯨꯝꯅ ꯇꯧꯈꯤ ꯆꯨꯝꯅꯁꯨ ꯏꯈꯤꯕꯅꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯗꯨꯒ ꯀꯔꯤ ꯀꯔꯝꯕ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯕ ꯉꯝꯂꯝꯗꯦ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯋꯥꯈꯜꯅ ꯃꯁꯥꯁꯦ ꯂꯥꯛꯍꯠꯂꯦ ꯀꯔꯤ ꯀꯔꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯃꯦꯔꯤꯅꯥꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯈꯤꯕ ꯀꯣꯝꯂꯥꯈꯣꯡ ꯃꯤꯌꯥꯝꯅ ꯃꯦꯔꯤꯅꯥꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯑꯣ ꯍꯥꯏꯗꯅ ꯖꯦꯜꯁꯤ ꯁꯦꯝꯈꯤꯕ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯈꯤꯕ
ꯂꯝꯗꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯌꯥꯝꯗꯣ ꯃꯦꯔꯤꯅꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩ ꯃꯥꯒꯨꯝꯕꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯃꯅ ꯃꯁꯥ ꯃꯊꯟꯇ ꯍꯨ ꯆꯥꯔꯒ ꯃꯗꯣ ꯁꯤꯖꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯋꯥꯔꯤꯁꯤꯒꯤ 5ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ